ꯅꯪ ꯌꯥꯝꯅ ꯍꯥꯎꯅ ꯃꯅꯥ ꯃꯁꯤꯡꯒꯗꯣ ꯑꯩꯈꯣꯏ ꯁꯟꯕꯤꯅꯒ ꯆꯥꯕꯒꯤ ꯃꯑꯣꯡꯗꯒ ꯆꯥꯕꯗ ꯒ꯭ꯔꯧ ꯒ꯭ꯔꯧꯒ ꯂꯥꯎꯔꯒ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯅꯨꯗꯜꯅ ꯊꯣꯡꯕꯁꯦ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯄꯨꯟꯁꯤꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯑꯍꯥꯟꯕ ꯅꯪꯅ ꯀꯩ ꯍꯥꯏꯗꯣ ꯅꯪꯅ ꯕꯦꯁꯄꯨꯔꯤ ꯑꯦꯡꯒꯜ ꯄꯨꯝꯅꯃꯛꯇꯒꯤ ꯌꯦꯡꯉꯒ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯈꯔꯅꯤ ꯂꯣꯠꯁꯤꯔ ꯍꯥꯏꯁꯦ ꯈꯟꯖꯜꯂꯛꯑꯦ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯇꯔꯄꯣꯟ ꯃꯅꯨꯡꯅꯤꯅ ꯀꯣꯏ ꯂꯥꯡꯒꯁꯨ ꯀꯛꯄ ꯌꯥꯗ꯭ꯔꯦ ꯑꯃ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯤ ꯍꯥꯏꯐꯦꯠ ꯃꯥꯜꯍꯟꯒꯗꯁꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯐꯝ ꯊꯣꯛꯄ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ Hello, Chino Mayam, Mayabuna, Nasi, Hoyes, Taram Noxeri, Nasi, Mubama, Gamupura, Kasi, Mubang City, and the Chahigi Ahanba Hangam Tonga Chado, ni at the Soko Zungi Hangam Ko. Other Pachanasumule Hangam say, Hoygi Topa, Sarnu, Mayau the Vaninoco. Some Patina Mule Hangam say, and the Tamharawa Hangam Tonga Chado, Aduga, Pantong, Panino Yaure, Aduga, Masi, Pajare. Never the same day, say, Yamaming Dukanamani, Duga, Tonin Coca, Chabahora, if I die into have sang out of good high, to the Chabahora. Hangam Yatra Daurageta Isagi Yungi Hangam Nico. Yam Kanabadi Saudri Jedum, let's see our Jedum, let's say, I think you might have to get over no laxen than a corner, Hidagasi. I do not get a tower, I would dress top of my tenga. Hangama, he had to that papa. I use in the child, my food kind. How delayed there? Those already look at it. Ma'am, do hang up. Ma'am, look like Mark again, only how do you come? Look at that. He can't do it. Hang on there. Sorry, ma'am. Hot. Oh, how only hang on there? Kumunja. Pani Romba. Pani Romba. Mà thế nhà mình ra mà có dám thật không gì bạn. Bao nhiêu bạn? Mình làm một khối rất mà đặc á, hoàng tôi cái quả mấy tây ghi sang sẽ ăn ra cái gì ngon ra bài tay. Wow, dữ thế. Sang ngang mình cái băm các bạn. Mấy tây ghi sang là gì rồi? Hangam gì biết rồi đấy đã. Hangam chứ cái chú giam gì của mẹ. Khôi ghi mà khá thằng mà sao tôi nhà bạn thùng gì chứ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯆꯥꯎꯗꯕꯅꯤꯅ ꯑꯗꯨꯝ ꯆꯔꯥꯗꯤ ꯐꯥꯕꯀꯣ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯅꯥꯡ ꯊꯥꯗꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯁꯧꯒ꯭ꯔꯤ ꯏꯪꯊꯝ ꯊꯥꯗꯅ ꯍꯪꯒꯥꯝ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯆꯔꯒ ꯊꯣꯡꯖꯔꯒ ꯆꯥꯕꯒꯤ ꯃꯍꯥꯎꯁꯤꯅ ꯑꯃꯨꯛ ꯃꯍꯥꯎ ꯑꯃ ꯍꯦꯜꯂꯦꯀꯣ ꯏꯔꯣꯝꯕꯅ ꯑꯃ ꯍꯥꯎꯔꯒ ꯄꯥꯟꯁꯨ ꯏꯁꯥꯒꯤ ꯄꯥꯟꯁꯨ ꯏꯁꯥꯒꯤ ꯍꯪꯒꯥꯝꯁꯨ ꯏꯁꯥꯒꯤ
ꯏꯇꯨꯁꯨ ꯏꯁꯥꯒꯤ ꯄꯨꯝꯅꯃꯛ ꯏꯁꯥꯒꯤ ꯉꯥꯛꯇꯅꯤ ꯑꯁꯤꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯆꯜꯂꯦ ꯅꯪꯗꯤ ꯌꯥꯝ ꯉꯁꯤꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯏꯟꯖꯥꯡꯅ ꯏꯟꯖꯥꯡ ꯍꯥꯎꯕ ꯋꯦꯗꯔꯁꯤ ꯅꯣꯡ ꯆꯨꯊꯔꯛꯄꯗꯒꯤꯀꯣ ꯑꯁ ꯍꯪꯒꯥꯝꯁꯦ ꯑꯗꯨꯒ ꯀꯞꯅꯤꯡꯕ ꯍꯪꯒꯥꯝ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯠꯇꯣ ꯍꯪꯒꯥꯝ ꯈꯔꯗꯤ ꯏꯟꯊꯔꯝꯃꯦ ꯃꯩ ꯊꯣꯛꯑꯒꯕ ꯁꯤ ꯍꯥꯎꯋꯦ hangam mari làm người quay bên mà ghê ngoài nó tầm rồi đấy mà hangam trăm đồng hangam đây mà trời hay bây giờ không đâu vậy thế nào sao lên rồi đi sau thì năng đêm nè hầu rồi em hầu thật ra một cái gì chứ đấy mình thằng mũi sẽ nó biến giờ vậy ta năm em làm hầu nè mà năm mà xin cái đó cái sản品cái sản品mùng cái sản品cái ông cái lò rồi biến giờ vậy ta haraꯎꯗꯅꯤ ꯄꯩꯁꯥ ꯇꯤꯡꯉꯨꯕꯗꯤ ꯆꯥꯛ ꯆꯥꯗꯕꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯐꯝ ꯇꯧꯗꯅ ꯃꯣꯕꯥꯏꯜꯁꯦ ꯃꯊꯟ ꯃꯊꯟꯇ ꯑꯣꯐ ꯑꯣꯏꯕꯀꯣ ꯁ꯭ꯇꯣꯔ ꯐꯨꯜ ꯑꯣꯏꯗꯅ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯅꯨꯗꯅ ꯊꯣꯡꯕꯁꯦ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯄꯨꯟꯁꯤꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯑꯍꯥꯟꯕ ꯅꯪꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯪꯅ ꯕꯦꯁꯄꯨꯔꯤ ꯑꯩꯅ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯅꯔꯁꯟ ꯃꯟꯗꯂꯥ ꯑꯗꯨꯅꯦ ꯀꯩꯁꯨꯝ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯥꯁꯦ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯐꯖꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯦꯟꯊꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯥꯔꯦ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯌꯥꯗ꯭ꯔꯦ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯦꯡꯒꯜ ꯄꯨꯝꯅꯃꯛꯇꯒꯤ ꯌꯦꯡꯉꯒ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯈꯔꯅꯤ ꯂꯣꯠꯁꯤꯔ ꯍꯥꯏꯁꯦ ꯈꯟꯖꯜꯂꯛꯑꯦ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯇꯔꯄꯣꯟ ꯃꯅꯨꯡꯅꯤꯅ ꯀꯣꯏ ꯂꯥꯡꯒꯁꯨ ꯀꯛꯄ ꯌꯥꯗ꯭ꯔꯦ ꯑꯃ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯤ ꯍꯥꯏꯐꯦꯠ ꯃꯥꯜꯍꯟꯒꯗꯁꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯐꯝ ꯊꯣꯛꯄ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤꯒ ꯌꯦꯡꯕꯤꯔꯅꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯤꯗ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯦꯜꯗꯨꯗ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯈꯪꯗꯦꯗ ꯁꯥꯕ ꯈꯣꯠꯄꯁꯤꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯉꯁꯤ ꯅꯣꯡ ꯆꯨꯔꯝꯕꯁꯦ ꯌꯥꯝ ꯍꯛꯆꯥꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯦꯝꯃꯩ ꯋꯥꯈꯜꯗꯤ ꯀꯔꯤ ꯂꯩ ꯏꯕꯦꯝꯃꯩ ꯃꯣꯠꯇꯤ ꯀꯔꯤ ꯂꯩ ꯑꯩꯒꯤ ꯃꯣꯠꯇ ꯐꯃꯨꯡ ꯀꯥꯈꯠꯂ ꯐꯖꯅ ꯇꯨꯝꯒꯦꯁꯦ ꯈꯜꯂꯤꯁꯦ ꯅꯍꯥꯟ ꯇꯨꯝꯕ ꯌꯥꯈꯤꯗꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯣ ꯐꯃꯨꯡ ꯀꯥꯈꯠꯂ ꯇꯨꯝꯃꯝꯗꯥꯏꯗ ꯂꯩꯔꯤꯕ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯍꯌꯦꯡꯕꯨ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯨ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯅ ꯈꯗꯥꯡ ꯅꯣꯝꯃꯔꯣꯏꯒꯦ ꯈꯗꯥꯡ ꯅꯣꯝꯕꯁꯤꯁꯨ ꯋꯥꯏ ꯈꯗꯥꯡ ꯅꯣꯝꯕꯁꯤꯁꯨ ꯋꯥꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯄꯣꯊꯥꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕ ꯌꯥꯝ ꯇꯧꯕꯤꯔꯝꯃꯨ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛꯇꯨ ꯇꯧꯕꯤꯌꯨꯕꯀꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯅꯧꯕ ꯆꯪꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯑꯥꯏꯀꯟꯗ ꯁꯤꯟꯅꯕꯤꯌꯨꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯁꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯦꯡꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ